ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯑꯗꯨꯋꯥꯏꯃꯨꯛ ꯇꯥꯁꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯄꯤꯖꯔꯝꯂꯕ ꯃꯇꯨꯡ ꯆꯔꯩ ꯐꯤ ꯁꯥꯐꯝ ꯇꯝꯅ ꯂꯥꯛꯏ꯫ ꯂꯣꯌꯨꯝꯕꯅ ꯀꯣꯂꯦꯖ ꯆꯠꯅꯅꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ꯫ ꯂꯝꯕꯤꯁꯤꯗ ꯊꯦꯡꯅꯔꯕꯅꯤꯅ ꯂꯣꯌꯨꯝꯕꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯐꯤ ꯁꯥꯕ ꯆꯠꯂꯤꯔꯣ? ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯆꯠꯂꯒꯦ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯒꯗꯕ ꯋꯥ ꯑꯃ ꯍꯩꯍꯧꯗ꯭ꯔꯕꯒꯨꯝ ꯀꯧꯔꯤ꯫ ꯂꯣꯌꯨꯝꯕ꯫ ꯂꯣꯌꯨꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ꯫ ꯂꯣꯌꯨꯝꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯔꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ꯫ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯄꯥꯎꯀꯣ꯫ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯄꯥꯒꯦ꯫ ꯊꯦꯡꯉꯅꯤ ꯆꯠꯂꯣ ꯌꯥꯔꯦ꯫ ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯀꯣ꯫ ꯂꯣꯌꯨꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯂꯣꯌꯨꯝꯕꯗꯨ ꯆꯠꯈꯤ꯫ ꯆꯔꯩꯁꯨ ꯆꯠꯂꯤ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯄꯨꯜꯂꯝꯗ꯭ꯔꯦ, ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯈꯣꯡꯕꯨ ꯑꯣꯏꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯈ꯭ꯔꯕꯒꯨꯝ ꯇꯨꯡ ꯍꯟꯅꯗꯤ ꯌꯦꯡꯂꯝꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯥꯏꯀꯩꯗ꯫ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯑꯃꯠꯇ ꯑꯣꯏꯅꯤꯡꯂꯤ꯫ ꯆꯔꯩ ꯆꯪꯂꯛꯏ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ꯫ ꯏꯃꯨꯡꯗꯒꯤ ꯊꯧꯔꯛꯂꯤꯕ ꯃꯧ ꯑꯗꯨꯅ, ꯆꯔꯩ, ꯉꯁꯤꯗꯤ ꯉꯟꯅ ꯂꯥꯛꯏꯅ? ꯑꯩꯅꯃ, ꯊꯥꯖꯗꯤ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯕꯣ? ꯊꯣꯛꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯊꯕꯛꯁꯦ ꯃꯇꯦꯡ ꯄꯥꯡꯉꯝꯃꯨꯀ ꯍꯥꯏꯔꯨꯕꯅꯦ ꯌꯥꯕ ꯅꯠꯇꯦꯗꯣ ꯏꯕꯦꯝꯃ꯫ ꯆꯔꯩ ꯀꯩꯁꯨ ꯈꯨꯝꯂꯨꯕ ꯇꯧꯗ ꯃꯥꯒꯤ ꯐꯤ ꯁꯥꯐꯝ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯧ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯆꯔꯩꯅ ꯃꯄꯥꯅ ꯍꯛꯇꯨꯅ ꯁꯥꯔꯤꯕ ꯐꯤ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯆꯔꯩ, ꯅꯪꯒꯤ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯏꯅꯝꯃꯒꯤ ꯑꯃ ꯈꯥꯛꯄ ꯀꯥꯎꯅꯤꯀꯣ ꯅꯪ꯫ ꯍꯣꯏ, ꯈꯥꯛꯀꯦ ꯏꯅꯝꯃ꯫ ꯃꯊꯪ ꯄꯤꯍꯧꯗꯗꯤꯅꯦ ꯑꯔꯣꯏꯕꯗ ꯐꯤ ꯑꯃꯃꯝ ꯍꯥꯞꯄꯣ꯫ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃ ꯄꯤꯍꯧ ꯈꯨꯗꯤꯡꯒꯤ ꯊꯝꯖꯤꯜꯂꯨ꯫ ꯅꯪꯗꯤ ꯐꯤ ꯁꯥꯕꯁꯨ ꯀꯟꯕꯅꯤꯅ ꯁꯤꯟꯁꯨ ꯊꯨꯅ ꯀꯥꯏ꯫ ꯄꯪꯒꯅꯨꯅꯦ꯫ ꯐꯤꯍꯧ 10ꯗꯗꯤ ꯁꯨꯠ 10 ꯍꯦꯛꯇ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯍꯩ ꯏꯅꯝꯃ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯥꯒꯩ ꯑꯣꯟꯒꯗꯧꯕ ꯂꯩꯔꯕꯅꯤ꯫ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯉꯝꯕ ꯈꯔ ꯇꯦꯛ ꯇꯨꯡꯁꯤꯟꯒꯗꯧꯕꯅꯤ꯫ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯋꯥꯠꯂꯤ ꯍꯥꯏꯗꯅꯅꯦ ꯀꯩꯁꯨ ꯇꯨꯡꯁꯤꯟꯕꯒ ꯅꯪꯍꯧꯗꯦ꯫ ꯑꯗꯨꯅꯗꯤ ꯀꯌꯥ ꯋꯥꯏ꯫ ꯈꯨꯗꯛꯇꯒ ꯂꯨꯍꯣꯡꯉꯦꯗꯣ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯊꯨꯡꯗꯕ ꯉꯥꯛꯇ꯫ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯀꯩꯁꯨ ꯈꯥꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗꯅꯦ ꯈꯔ ꯍꯦꯛ ꯇꯨꯡꯁꯤꯜꯂꯨ ꯏꯕꯦꯝꯃ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯕꯨ ꯊꯣꯏꯅ ꯂꯩꯇꯦꯗ꯫ ꯐꯅꯦꯛꯁꯤꯡꯁꯤꯕꯨꯗꯤ ꯑꯩꯒꯤ ꯁꯦꯠꯅꯕ ꯈꯔ ꯊꯝꯍꯧꯒꯦꯅꯕꯨꯗꯤ ꯈꯜꯂꯤ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯈꯟꯗꯦ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯌꯨꯝ ꯄꯥꯟꯖꯔꯣꯏ ꯀꯥꯏꯅꯒ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯍꯥꯒ ꯀꯣꯏꯅꯨꯀꯣ꯫ ꯅꯨꯄꯥ ꯍꯦꯛ ꯀꯣꯏꯔꯨꯕꯗꯒꯤ ꯏꯅꯝꯃꯁꯨ ꯆꯥꯛ ꯈꯔ ꯊꯣꯡ, ꯐꯤꯈꯔ ꯁꯥ ꯇꯧꯗꯅ ꯂꯩꯔꯤꯁꯤꯅꯤ꯫ ꯀꯣꯏꯕ꯭ꯔꯣ ꯅꯪꯕꯣ? ꯀꯣꯏꯗꯦꯗ ꯏꯅꯝꯃ꯫ ꯀꯣꯏꯔꯨꯈꯤꯅꯨ ꯌꯥꯝ ꯅꯧꯔꯤ꯫ ꯑꯩꯈꯣꯏ ꯊꯥꯖ ꯍꯣꯏꯗꯤ ꯌꯨꯝꯗꯅ ꯀꯦꯁꯤꯟꯅꯔꯤꯕ, ꯏꯔꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ꯫ ꯀꯔꯣꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤ ꯉꯥꯡꯁꯦ꯫ ꯆꯔꯩ ꯀꯔꯤꯕꯨ ꯈꯨꯝꯂꯨꯅꯤ, ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯗꯨꯅ ꯇꯣꯛꯏ꯫ ꯃꯧꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯣ, ꯏꯅꯝꯃꯁꯨ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯏꯅꯝꯃ꯫ ꯃꯧꯗꯨ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯆꯔꯩꯁꯨ ꯐꯤꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯐꯤꯗꯨ ꯁꯥꯕ ꯌꯥꯕ ꯁꯥꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯅꯪꯅꯅꯕ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯎꯔꯦꯜꯁꯨ ꯆꯩꯁꯨꯗꯨꯃꯒ ꯇꯦꯛ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ, ꯅꯪ ꯍꯜꯂꯛꯑꯦꯗꯅ? ꯍꯣꯏ ꯕꯥꯕꯥ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯃꯨꯛ ꯊꯨꯅ ꯊꯣꯛꯂꯛꯂꯒ, ꯕꯥꯕꯥ, ꯈꯣꯡꯈꯨꯠ ꯍꯥꯝꯗꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ, ꯑꯩ ꯐꯗꯤ ꯁꯥꯄꯣꯟ ꯂꯧꯔꯨꯈꯤꯒꯦ꯫ ꯆꯔꯩ ꯏꯃꯨꯡꯗ ꯄꯣꯠꯆꯩ ꯂꯧꯊꯣꯛꯄ ꯐꯠ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯄꯥꯁꯨ ꯁꯨꯃꯥꯡꯗ ꯇꯞꯂꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯈꯨꯗꯦꯡ, ꯏꯁꯤꯡ, ꯐꯗꯤ, ꯁꯥꯄꯣꯟꯅꯆꯤꯡꯕ ꯃꯊꯪ ꯂꯣꯏꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯣꯔꯥ ꯑꯃꯗ ꯃꯄꯥꯕꯨ ꯐꯝꯍꯟ ꯈꯨꯗꯦꯡ ꯑꯗꯨꯗ ꯈꯣꯡꯗꯨ ꯆꯥꯝꯕꯤꯕ ꯍꯧꯏ꯫ ꯍꯌꯦꯡꯗꯤ ꯐꯤ ꯊꯤꯟꯕ ꯆꯠꯀꯅꯤ꯫ ꯕꯥꯕꯥꯒꯤ ꯍꯤꯗꯥꯛ ꯑꯋꯥꯠꯄ ꯈꯔꯁꯨ ꯑꯩ ꯂꯩꯔꯛꯑꯒꯦ꯫ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯊꯣꯏꯕꯤ꯫ ꯆꯥꯏꯌꯦꯅ ꯐꯕꯁꯨ ꯅꯠꯇꯦꯗꯣ, ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯟꯖꯤꯟꯕꯁꯨ ꯅꯠꯇꯦ, ꯁꯦꯜ ꯇꯤꯡꯅꯕꯅꯤ꯫ ꯅꯍꯥꯟꯋꯥꯏ ꯊꯕꯛ ꯁꯨꯈꯤꯕ ꯃꯌꯥꯝꯗꯨꯅꯅꯤ ꯐꯒꯠꯄ ꯇꯞꯄꯤꯁꯦ꯫ ꯍꯤꯗꯥꯛꯇꯨ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯒ ꯇꯞꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯗꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ, ꯐꯒꯠꯂꯛꯇꯕ ꯈꯛꯇꯅꯤ꯫ ꯕꯥꯕꯥ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?
ꯑꯅꯥꯕ ꯍꯥꯏꯁꯦ ꯃꯤ ꯃꯤꯒꯤ ꯋꯥꯈꯜꯗꯁꯨ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯥꯎꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏꯗ ꯏꯆꯥꯅ ꯍꯥꯏꯔꯗꯤ ꯆꯨꯝꯃꯝꯃꯅꯤ꯫ ꯐꯗꯤꯗꯨ ꯁꯨꯝꯗꯣꯛꯂꯒ ꯃꯄꯥꯒꯤ ꯈꯣꯡꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯐꯣꯟꯗꯒꯤ ꯌꯥꯏꯐꯕꯅ ꯏꯃꯥ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ꯫ ꯍꯥꯏ ꯁꯤꯗ ꯂꯩꯕꯗꯣ ꯅꯪꯅ ꯄꯨꯛꯅꯤꯡ ꯆꯪꯗꯦꯅꯦ꯫ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯌꯥꯏꯐꯕ꯫ ꯑꯩꯁꯦ ꯅꯆꯥꯅꯤ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯏꯃꯥ? ꯅꯨꯡꯁꯤꯕꯗꯨꯅꯕꯨ ꯃꯤ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯌꯥꯏꯐꯕ꯫ ꯅꯪꯅ ꯏꯃꯥ ꯍꯣꯏ ꯎꯅꯤꯡꯂꯕꯁꯨ ꯅꯪ ꯕꯕꯥꯒ ꯏꯃꯥꯒ ꯂꯥꯛꯀꯦ꯫ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯇꯧꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯂꯩꯇ꯭ꯔꯣ? ꯑꯝꯇ ꯄꯥꯏꯍꯜꯂꯨ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯆꯔꯩ ꯍꯣꯏꯅꯁꯨ ꯇꯥꯔꯤꯕꯅꯤ ꯁꯥꯟꯅꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯈꯪꯗꯦꯗ ꯌꯥꯏꯐꯕ꯫ ꯏ ꯂꯩꯔꯝꯒꯅꯤ ꯑꯝꯇ ꯀꯧ꯫ ꯑꯩ ꯂꯩꯇ꯭ꯔꯦꯅꯦ ꯏꯆꯦꯗꯣ ꯅꯪꯅ ꯉꯥꯡꯕꯤꯔꯝꯒꯅꯤ ꯈꯪꯉꯤꯕꯩ꯫ ꯍꯩꯃꯥ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯆꯔꯩ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯃꯧꯄꯥꯗꯣ꯫ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯅꯤꯡꯂꯤꯕꯅꯤ꯫ ꯌꯥꯏꯐꯕ ꯃꯃꯥꯕꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩꯝꯇ ꯆꯠꯂꯝꯃꯣꯏꯕ ꯃꯅꯤꯡꯗꯒ ꯂꯩꯔꯝꯅꯤ꯫ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯃꯤ꯫ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯈꯔ ꯌꯥꯅꯤ ꯁꯤꯗ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤನ ꯆꯔꯩꯕꯨ ꯀꯧꯔꯛꯏ꯫ ꯆꯔꯩ ꯏꯅꯝꯆꯥ ꯌꯥꯏꯐꯕꯅ ꯅꯪꯕꯨ ꯐꯣꯟ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯋꯥꯔꯤ ꯁꯥꯔꯣ ꯂꯥꯎ꯫ ꯆꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯅꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫ ꯅꯨꯡꯁꯤꯗꯕꯅꯤꯅ ꯃꯃꯤꯠꯇꯨꯅꯗꯤ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯤ꯫ ꯆꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯆꯔꯩ ꯃꯧꯄꯥꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯇꯧꯏ꯫ ꯌꯥꯏꯐꯕ ꯆꯦ ꯑꯩꯈꯣꯏ ꯕꯥꯆꯧꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯍꯥꯟꯅꯗꯩ ꯈꯔ ꯐꯔꯕꯣ? ꯌꯥꯝ ꯐꯒꯠꯂꯤ꯫ ꯆꯦ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ꯫ ꯅꯪ ꯑꯩ ꯎꯅꯤꯡꯗꯕ꯭ꯔꯣ ꯆꯦ? ꯀꯩꯗꯧꯕꯩ ꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯌꯤꯡꯕꯤꯅ ꯈꯣꯟꯖꯦꯜꯗ ꯏꯇꯞ ꯇꯞ ꯈꯣꯏꯗꯧ ꯁꯤꯛꯅ ꯍꯥꯏ꯫ ꯑꯉꯥꯡꯗꯨꯗꯅꯦ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯅꯕ ꯍꯨ ꯀꯥꯝꯁꯤꯜꯂꯨ꯫ ꯌꯥꯏꯐꯕꯅ ꯑꯩꯁꯨ ꯅꯣꯏ ꯌꯥꯝ ꯎꯅꯤꯡꯉꯤ ꯌꯨꯝꯗ ꯊꯣꯛꯂꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯗ ꯑꯝꯇ ꯍꯥꯏꯅꯕꯤꯒꯦꯔꯥ ꯆꯦ? ꯃꯟꯗꯣꯝꯆꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯔꯩ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯧꯄꯥꯕꯨ ꯊꯦꯝꯗꯨꯅ ꯌꯥꯏꯐꯕ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨ꯫ ꯅꯪꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯍꯥꯏꯗꯣ ꯌꯥꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯈꯤꯇꯪ ꯆꯔꯥꯡꯅꯒꯅꯤ꯫ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯈꯛꯇꯅꯤ꯫ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯣꯏꯅꯤ꯫ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯦꯅ ꯀꯔꯤ ꯄꯥꯝꯕ ꯅꯪꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯗ ꯌꯥꯏꯐꯕꯁꯨ ꯐꯖꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯣꯏ ꯆꯦ ꯅꯪꯁꯨ ꯅꯥꯗꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯔꯣ ꯆꯦ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ꯫ ꯆꯔꯩ ꯐꯣꯟꯗꯨ ꯃꯅꯣꯝꯆꯥꯗ ꯄꯤꯔꯝꯂꯒ ꯂꯥꯛꯏ꯫ ꯃꯄꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯆꯔꯩ ꯕꯖꯥꯔꯗ ꯐꯤ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯪ ꯂꯧꯐꯝ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯑꯗꯨ ꯊꯝꯗꯨꯅ ꯍꯥꯏ ꯏꯅꯦ ꯐꯅꯦꯛ 10ꯅꯤ ꯂꯪ ꯈꯤꯇꯒ ꯂꯧꯈꯤꯒꯦ꯫ ꯗꯨꯀꯥꯟꯒꯤ ꯅꯨꯄꯤꯗꯨꯅ ꯐꯅꯦꯛꯁꯤꯡꯗꯨ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯧ ꯐꯅꯦꯛꯀꯗꯤ ꯄꯥꯍꯟꯒꯅꯨꯀꯣ꯫ ꯑꯩꯒꯤꯗꯤ ꯄꯥꯗꯕꯅꯤ ꯏꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯄꯥꯗꯦꯗ ꯅꯪꯒꯤ ꯂꯪ ꯍꯥꯏꯗꯨꯅ ꯃꯄꯥꯟꯒꯤꯔꯣ? ꯃꯐꯦꯟꯒꯤꯁꯨ ꯃꯄꯥꯟꯒꯤꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯪ ꯈꯔ ꯂꯧꯊꯣꯛꯂꯨꯗꯨꯅ ꯃꯆꯨꯁꯦ ꯃꯥꯟꯅꯔꯦꯀꯣ ꯁꯦ ꯌꯦꯡꯉꯨ ꯌꯦꯡꯉꯨ꯫ ꯍꯩꯅꯦ ꯃꯥꯟꯅꯔꯦ꯫ ꯁꯦ ꯄꯨꯔꯣ ꯈꯔ ꯊꯨꯅ ꯁꯥꯒꯠꯂꯛꯎꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯁꯦꯜ ꯈꯔꯁꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯄꯤ꯫ ꯆꯔꯩ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯈꯨꯝꯃꯤ ꯍꯩꯅꯦ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨꯔꯣ꯫ ꯆꯔꯩ ꯗꯨꯀꯥꯟꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯕꯦꯒꯇꯒꯤ ꯍꯤꯗꯥꯛ ꯃꯃꯤꯡ ꯌꯥꯎꯕ ꯆꯦꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯒꯤ ꯍꯤꯗꯥꯛ ꯑꯋꯥꯠꯄ ꯈꯔꯁꯨ ꯂꯩ꯫ ꯃꯈꯣꯏꯒꯤ ꯈꯨꯟ ꯆꯪꯕꯒꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯗ ꯈꯣꯡꯅ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯣꯂꯦꯖ ꯍꯟꯅꯈꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯈꯤ꯫ ꯒꯥꯔꯤ ꯃꯊꯪ ꯆꯠꯈꯤ꯫ ꯆꯔꯩꯒꯤ ꯃꯅꯥꯛꯇ ꯑꯣꯇꯣ ꯑꯃ ꯈꯥꯝꯂꯛꯏ꯫ ꯆꯔꯩ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯈꯥꯝꯂꯛꯂꯤꯕ ꯑꯣꯇꯣ ꯑꯗꯨꯗꯒꯤ ꯂꯣꯌꯨꯝꯕ ꯀꯨꯝꯊꯔꯛꯏ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯚꯔꯥ ꯄꯤꯊꯣꯛꯏ꯫ ꯑꯣꯇꯣꯗꯨꯁꯨ ꯊꯧꯈ꯭ꯔꯦ꯫ ꯆꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯂꯪ ꯂꯧꯕꯒ ꯐꯅꯦꯛ ꯊꯤꯟꯕꯒ ꯆꯠꯂꯨꯏꯅꯤ꯫ ꯆꯠꯄ ꯍꯧꯏ꯫ ꯆꯔꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎꯗꯨ
ꯂꯣꯌꯨꯝꯕꯅ ꯐꯠ ꯂꯧꯔꯒ ꯏꯁ ꯌꯥꯡꯏꯅ ꯁꯤꯗ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯂꯨꯝꯃꯤ ꯄꯥꯏꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯩꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯌꯥꯎꯔꯝꯃꯒꯗꯤ ꯅꯪ ꯋꯥꯅꯤꯅ ꯇꯧꯕꯅꯤꯗ ꯋꯥꯔꯗꯤ ꯑꯩꯁꯨ ꯋꯥꯏ ꯄꯥꯏꯕꯤꯌꯨꯅ ꯍꯥꯏꯅꯤꯗꯅ ꯑꯆꯥꯄꯣꯠꯀꯨꯝꯗ ꯂꯩꯔꯛꯇ꯭ꯔꯣ ꯂꯩꯔꯛꯇꯦ ꯂꯣꯏꯔꯦ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣꯅ ꯂꯩꯔꯛꯇ꯭ꯔꯤꯅꯤ ꯑꯔꯤꯛꯄꯤ ꯑꯣꯏꯗꯧꯔꯤꯅ ꯑꯔꯤꯛꯄꯤ ꯅꯠꯇꯦ ꯑꯣꯏꯗꯣꯏꯁꯦ ꯂꯥꯏꯔꯕꯤꯅꯤ ꯂꯥꯏꯔꯕꯤ ꯑꯁ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯌꯨꯝꯗ ꯆꯔꯥ ꯋꯥꯅꯕ ꯆꯥꯕ ꯌꯥꯕ ꯑꯃ ꯂꯩꯔꯝꯃꯨꯔꯥ ꯂꯣꯌꯨꯝꯕ ꯅꯣꯛꯂꯒ ꯃꯤ ꯃꯆꯥꯗꯤ ꯁꯦꯜꯒ ꯊꯣꯛꯑꯕꯅꯤꯅ ꯑꯆꯥꯄꯣꯠꯀ ꯂꯩꯕꯤꯗꯧꯔꯦ ꯑꯗꯨꯁꯨ ꯆꯔꯥ ꯋꯥꯟꯕꯒꯤ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯔꯁꯨ ꯅꯣꯛꯅꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯂꯤꯛꯑꯦꯅ ꯍꯥꯏ ꯑꯩꯅ ꯃꯥꯗꯒꯤ ꯁꯦꯜ ꯅꯤꯔꯒ ꯆꯔꯥ ꯋꯥꯟꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯅ ꯅꯁꯥꯒꯤ ꯁꯦꯜ ꯊꯣꯛꯆꯔꯦ ꯈꯜꯂꯨꯕꯗ ꯌꯥꯝ ꯈꯦꯠꯅꯩꯗ ꯅꯪꯅ ꯄꯨꯄꯥꯡ ꯁꯨꯕ ꯑꯩꯅ ꯁꯨꯗꯕ ꯍꯧꯔꯗꯧꯅꯦ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯣ ꯄꯥꯖꯒꯦ ꯃꯦꯗꯥꯝ ꯀꯣꯂꯦꯖꯇ ꯉꯥꯎꯁꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯁꯨ ꯉꯥꯎꯁꯤꯟꯅꯖꯗꯦ ꯀꯣꯂꯦꯖꯇꯒꯤ ꯃꯤ ꯑꯅꯧꯕꯗꯤ ꯀꯅꯥ ꯀꯅꯥ ꯇꯤꯟꯅꯔꯕ ꯈꯔꯗꯨꯅꯤ ꯍꯥꯏꯁꯦ ꯔꯣꯕꯔꯠꯅꯦ ꯃꯣꯏꯁꯥꯏꯅꯦ ꯑꯗꯒꯤ ꯃꯣꯏꯁꯥꯏ ꯃꯃꯥꯟꯅꯕꯤꯅꯦ ꯃꯃꯤꯡꯗꯤ ꯔꯣꯕꯔꯠꯀꯤ ꯁꯥꯏꯗꯨꯔꯣ ꯇꯝꯐꯥ ꯀꯧꯏ ꯑꯗꯨ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯗꯣ ꯂꯩꯁꯅꯥ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯆꯔꯩ ꯆꯠꯅ ꯆꯠꯅ ꯂꯣꯌꯨꯝꯕꯗ ꯌꯦꯡꯂꯛꯏ ꯂꯣꯌꯨꯝꯕꯗꯤ ꯃꯃꯤꯠꯇꯨ ꯂꯝꯕꯤꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯈꯔꯗꯤ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯤꯅ ꯀꯌꯥꯝ ꯇꯥꯟꯅꯩꯗ ꯍꯥꯏꯔꯒ ꯆꯔꯩꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯆꯔꯩ ꯍꯧꯖꯤꯛꯇ ꯃꯤꯐꯝ ꯍꯣꯡꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯣ ꯍꯥꯏꯔꯒ ꯐꯖꯕꯤ ꯅꯨꯄꯤꯗꯨꯗ ꯀꯅꯥ ꯀꯅꯥ ꯇꯥꯟꯅꯔꯤꯒꯦꯅ ꯃꯁꯤꯡ ꯊꯤꯕ ꯆꯠꯂꯤꯕꯣꯏꯔꯦ ꯅꯪꯗꯦ ꯈꯔ ꯅꯛꯅ ꯇꯤꯟꯅꯔꯨꯕꯒꯤ ꯈꯪꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯀꯣꯂꯦꯖ ꯀꯥꯕꯗꯤ ꯍꯧꯈꯤꯕꯗ ꯉꯥꯏꯔꯤ ꯃꯤ ꯃꯆꯥꯗꯤ ꯌꯥꯝ ꯅꯛꯅ ꯅꯨꯄꯤꯒ ꯇꯤꯟꯅꯩꯀꯣ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯇꯤꯟꯅꯒꯅꯨ ꯍꯥꯏꯔꯣ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤ ꯃꯣꯏꯒ ꯁꯨꯝ ꯅꯛꯅ ꯂꯣꯏꯅꯈ꯭ꯔꯦ ꯐꯤ ꯁꯥꯕꯤ ꯑꯩꯒꯗꯤ ꯁꯨꯝ ꯂꯥꯞꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯑꯣꯔꯥ ꯑꯩꯅ ꯇꯣꯛꯑꯣ ꯍꯥꯏꯔꯗꯤ ꯇꯣꯛꯀꯗꯣꯏꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯠꯇꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯕ ꯑꯩ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗꯤ ꯅꯠꯇꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯣꯏ ꯅꯪꯒꯤꯕꯨꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯨꯞꯁꯨ ꯂꯩ ꯍꯧꯖꯤꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯝꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯠꯅꯈꯤ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯨꯝꯕꯅ ꯑꯇꯣꯞꯄ ꯃꯔꯨꯞꯀ ꯅꯛꯅ ꯂꯣꯏꯅꯩ ꯍꯥꯏꯕꯁꯤ ꯇꯥꯔꯒ ꯆꯔꯩ ꯃꯥꯗꯤ ꯃꯁꯥꯗꯨ ꯖꯤꯂꯁꯅ ꯄꯤꯛ ꯊꯜꯂꯤ ꯃꯉꯣꯟꯗ ꯂꯨꯝꯅ ꯈꯟꯕꯤꯕ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧꯗꯨ ꯃꯥꯅ ꯌꯥꯝ ꯄꯦꯟꯖꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃꯗꯁꯨ ꯂꯣꯌꯨꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨ ꯎꯠꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗꯗ ꯆꯔꯩ ꯃꯁꯥꯗꯨ ꯉꯁꯤꯗꯤ ꯖꯤꯂꯁꯅ ꯌꯣꯝꯈꯤꯕꯅꯤ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯟꯅꯔꯨꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯆꯠꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯆꯔꯩꯗꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ ꯂꯣꯌꯨꯝꯕꯅ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯣꯔꯥ ꯍꯥꯏꯕꯗꯨ ꯋꯥꯍꯩ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯑꯩꯅ ꯉꯁꯥꯏ ꯂꯣꯌꯨꯝꯕꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩ ꯑꯩꯒꯤꯁꯤꯕꯨ ꯌꯥꯝ ꯍꯦꯟꯃꯜꯂꯕ꯭ꯔꯥꯅꯦ ꯃꯥꯕꯨ ꯁꯥꯎꯈꯤꯕ ꯖꯥꯠꯂꯥ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯕꯁꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯊꯦꯝꯐꯝ ꯊꯣꯛꯄꯅꯤ ꯀꯩꯒꯤꯅꯣ ꯃꯥ ꯉꯁꯤꯗꯤ ꯊꯦꯝꯂꯛꯇꯦꯅ ꯑꯩꯕꯨ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯛꯇ꯭ꯔꯗꯨꯅ ꯑꯩꯅ ꯁꯥꯎꯕꯁꯦ ꯀꯩꯁꯨ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯏꯟꯖꯥꯡ ꯁꯦꯝꯂꯝꯕꯒꯤ ꯊꯥꯡꯗꯨꯁꯨ ꯃꯈꯨꯟ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯆꯥꯛꯈꯨꯝ ꯃꯥꯡꯉꯗꯨꯗ ꯃꯥ ꯀꯟꯅ ꯃꯪꯂꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯂꯣꯌꯨꯝꯕꯒ ꯅꯨꯄꯤꯒ ꯇꯤꯟꯅꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯁꯤꯕꯨ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯤ ꯃꯥ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯂꯣꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯤꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯒꯅꯤ ꯑꯩꯒꯤ ꯃꯔꯝ ꯆꯥꯗꯕ ꯃꯔꯩꯗ ꯃꯥꯕꯨ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯕ ꯖꯥꯠꯂꯥ ꯇꯁꯦꯡꯅꯕꯨ ꯁꯥꯎꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯃꯥꯅꯁꯨ ꯀꯧꯗ ꯑꯩꯅꯁꯨ ꯀꯧꯗ ꯑꯗꯨꯝ ꯀꯧꯅꯈꯤꯗꯕ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤꯗꯤ ꯑꯩ ꯅꯠꯇꯕ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯒꯤꯗꯤ ꯃꯥꯟꯅꯗꯅ ꯀꯅꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯕꯗꯤ ꯃꯍꯧꯁꯥꯅꯤ ꯃꯥꯅ ꯊꯦꯝꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯈꯪꯂꯒ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯤꯕꯗꯨꯅꯗꯤ ꯑꯩꯒ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯎꯠꯂꯤꯕ꯭ꯔꯥ
ꯆꯔꯩꯅ ꯃꯪꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯃꯄꯥ ꯆꯥꯎꯔꯦꯜ ꯆꯪꯂꯛꯏ꯫ ꯊꯥꯡ ꯃꯆꯥꯗꯨꯃꯒ ꯂꯩꯔꯝꯂꯤꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ "ꯆꯥꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦꯅꯦ?" ꯑꯃꯨꯛ ꯀꯧꯕꯗꯒ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯀꯩꯁꯨꯛ ꯂꯩꯇꯕ ꯋꯥꯗꯨꯗ ꯌꯥꯝ ꯂꯨꯅ ꯈꯟꯖꯜꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯗꯨꯅ ꯄꯪꯈꯟꯗ ꯈꯜꯂꯤꯕ꯭ꯔꯥ? ꯂꯣꯌꯨꯝꯕꯅꯗꯤ ꯀꯩꯁꯨ ꯈꯟꯗꯕ ꯖꯥꯠꯂ ꯈꯪꯗꯦ꯫ ꯀꯧꯕꯒ ꯇꯥꯗꯕꯗꯨꯗ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ "ꯆꯥꯊꯣꯏꯕꯤ, ꯆꯥꯊꯣꯏꯕꯤ." ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯆꯔꯩ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, "ꯕꯥꯕꯥ, ꯆꯥꯛ ꯊꯤꯔꯣꯔꯥ?" "ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯨ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯌꯦ ꯕꯥꯕꯥ." "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯀꯧꯕꯒ ꯇꯥꯗꯈꯩ ꯎꯪꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ?" "ꯕꯥꯕꯥ, ꯉꯁꯥꯏ ꯈꯔ ꯆꯠꯊꯣꯛꯎꯕꯒꯤ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯂꯤ ꯇꯧꯕ, ꯑꯗꯨꯒꯤꯅꯤ." "ꯀꯌꯥꯝ ꯀꯟꯅ ꯆꯤꯛꯂꯤꯕꯅꯣꯅꯦ ꯀꯣꯛꯇꯨꯕꯣ?" "ꯌꯥꯝ ꯆꯤꯛꯄ ꯅꯠꯇꯦꯌꯦ ꯕꯥꯕꯥ." "ꯑꯣ, ꯆꯥꯛ ꯆꯥꯔꯒ ꯍꯦꯛ ꯄꯣꯊꯥꯔꯣ. ꯌꯥꯝ ꯆꯤꯛꯄ ꯅꯠꯇ꯭ꯔꯗꯤ ꯒꯨꯂꯤ ꯆꯥꯁꯤꯟꯒꯅꯨꯀꯣ, ꯂꯝꯗꯝ ꯅꯛꯈꯤꯅꯤ." "ꯍꯣꯏ ꯕꯥꯕꯥ." "ꯇꯧꯔꯣ ꯅꯪꯅ ꯇꯧꯒꯗꯕꯗꯣ." ꯆꯔꯩ ꯈꯨꯖꯥꯝ ꯑꯗꯨ ꯁꯤꯟꯗꯣꯛꯂꯒ ꯄꯨꯈꯝꯒ ꯇꯦꯡꯀꯣꯠꯀ ꯀꯣꯝꯄꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯥꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯆꯔꯩ, ꯆꯔꯩ! ꯍꯩ, ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤꯅꯦ ꯏꯕꯦꯝꯃ." ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ꯫ "ꯆꯔꯩ, ꯇꯨꯝꯃꯕꯣ ꯁꯨꯡꯉꯅ? ꯆꯔꯩ!" ꯆꯔꯩ ꯀꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯇꯥꯔꯒ, "ꯕꯥꯕꯥ, ꯂꯣꯌꯨꯝꯕꯅꯤ." "ꯂꯣꯌꯨꯝꯕꯅꯤ, ꯀꯧꯁꯤꯟꯕꯤꯔꯛꯎꯗꯅ." "ꯍꯣꯏ ꯕꯥꯕꯥ." ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯆꯔꯩ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯂꯣꯌꯨꯝꯕ ꯂꯦꯞꯂꯝꯕꯗꯨ ꯎꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯆꯔꯩꯕꯨ ꯎꯔꯗꯨꯅ, "ꯀꯧꯕꯒ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦꯅꯦ, ꯊꯣꯡꯒ ꯂꯣꯏ ꯂꯣꯟꯁꯤꯜꯂꯒ." ꯆꯔꯩ ꯀꯩꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯨꯝꯕꯒꯤ ꯃꯈꯨꯠꯇ ꯇꯤꯐꯤꯟ ꯃꯆꯥ ꯑꯃ ꯄꯥꯏ, ꯃꯗꯨ ꯆꯔꯩꯅ ꯊꯣꯏꯅ ꯎꯁꯤꯟꯗꯦ꯫ ꯆꯔꯩ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯔꯥ, ꯄꯩꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯔꯥ, ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ "ꯆꯔꯩ, ꯉꯁꯥꯏ ꯅꯪ ꯁꯥꯎꯕꯗꯣ ꯊꯦꯝꯍꯧꯗꯕꯒꯤ ꯅꯪ ꯊꯦꯝꯒꯦꯅ ꯂꯥꯛꯏꯅꯤ." ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯁꯥꯎꯕ ꯊꯦꯝꯂꯛꯇꯦ, ꯃꯥꯒ ꯂꯣꯏꯅꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯨꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯇꯨꯅ ꯏꯆꯝ ꯆꯝꯊꯣꯛꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯋꯥꯈꯜꯗꯨ ꯈꯔꯗꯤ ꯌꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯈꯨꯝꯂꯨꯗꯦ꯫ ꯆꯔꯩꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯂꯣꯌꯨꯝꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯕ, ꯁꯥꯎꯔꯅꯨꯕ ꯆꯔꯩ. ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯅ ꯁꯥꯎꯒꯗꯕ ꯋꯥꯒ ꯑꯝꯇ ꯑꯩ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ. ꯑꯩ ꯂꯥꯟꯖꯔꯦꯕ. ꯁꯥꯎꯔꯅꯨꯕ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯃꯤ ꯆꯔꯩ." ꯃꯔꯥꯜ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ ꯂꯥꯟꯖꯔꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯌꯨꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗꯗꯤ ꯆꯔꯩꯗꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ, "ꯅꯪꯕꯨ ꯀꯩ ꯂꯥꯜꯂꯨꯔꯒꯦ? ꯅꯪꯅ ꯂꯥꯜꯂꯦꯅ ꯍꯥꯏꯔꯤꯁꯦ?" "ꯅꯪꯅ ꯁꯥꯎꯔꯤꯗꯨꯗꯤ." "ꯅꯪꯗꯨ ꯁꯥꯎꯔꯒ ꯅꯃꯥꯏꯗꯨ ꯄꯣꯡꯄꯣꯡꯈꯩ ꯆꯥꯛ ꯊꯣꯡꯉꯝꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯆꯥꯛ ꯆꯥꯕꯒ ꯑꯝꯇ ꯌꯥꯗꯦ ꯏꯕꯦꯝꯃ." "ꯁꯥꯎꯖꯗꯦ ꯑꯩꯈꯣꯏ. ꯀꯩ ꯑꯣꯏꯗꯅ ꯁꯥꯎꯗꯣꯏꯅꯣ?" "ꯍꯧꯔꯗꯧꯅꯦ ꯑꯃꯨꯛ." ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯤꯐꯤꯟꯗꯨ ꯄꯤꯔꯛꯏ꯫ "ꯁꯦ, ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯀꯩꯅꯣ ꯁꯤꯕꯣ?" "ꯉꯥ ꯊꯣꯡꯕꯅꯤ. ꯁꯤ ꯆꯥꯔꯒ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯂꯣꯏꯅ ꯐꯔꯣꯀꯣ. ꯑꯩꯁꯨ ꯆꯥꯔꯨꯈꯤꯒꯦ, ꯆꯥꯛ ꯂꯥꯝꯃꯕꯅꯤ. ꯅꯪ ꯍꯥꯟꯅ ꯊꯦꯝꯃꯨꯔꯒꯦꯅ ꯆꯦꯜꯂꯛꯏꯅꯦ ꯑꯩꯒꯤꯁꯦ." "ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯃꯤꯟꯅꯔꯁꯦ." ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯟꯗꯣꯝꯆꯥ ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ. ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯁꯦ." ꯂꯣꯌꯨꯝꯕꯅ ꯇꯞꯅ, "ꯑꯩ ꯆꯠꯂꯒꯦ, ꯅꯪꯁꯨ ꯆꯪꯉꯨ. ꯅꯣꯏ ꯏꯟꯗꯣꯝꯆꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯥꯊꯣꯛꯄꯤꯈꯤꯅꯤꯀꯣ." ꯆꯔꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯍꯣꯏ, ꯆꯠꯂꯨꯔꯣ." "ꯆꯠꯂꯤꯀꯣ." ꯍꯥꯏꯔꯒ ꯂꯣꯌꯨꯝꯕ ꯊꯣꯛꯈꯤ꯫ ꯆꯔꯩꯅ ꯇꯤꯐꯤꯟꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫